Kakching Police Station gi manung chana leiba Kakching Chumang lekai sambalai parengda ahal yooni haina mahi ama thaklubadagi ahal ani laikannaba ngamdana leikhidre ahal amana Jiban Hospital Kakching da pukhatuna laikannakre. Thakdok asi ngarang numidang pung 3 kamini nifurom tarakpa da ahal ahum asi yumda yu thakminaraga yu khara watli haina hana lemhoriba leihoriba haina makoi ahumgi manungda amana mayumda chatkhraga plastic bottle amada purakpa mahi ama thaksilubadagi makoi ahumgi manungda mioi ani laikannaba ngamdana leikhidabani amana Jiban Hospital Kakching da pukhatuna laikannaduna leiri hairi. Thakdok aduda leikhidraba mioi ani adugi maming yengkhom ibomcha chahi marfunithoi amasung yengkhom niladaja chahi humfudra mari kawi makoi ani machin manawni aduga laikannaduna leiriba mioi adugi mamingna naurem ibotombi chahi marfu manga kawi makoi ahummak Kakching Chumang sambalai pareng dagini.